Committee on Tribal Unity COTU na laothokhibagi matung ina Kangpokpi district ta pung kunmarigi total shutdown chathari. Meeyamgi mahousagi punshida chaona akaiba peere. Imphal district ki Moirang ga naknana singi sarukta laiba Pailen Mong area da khulai paiba masel ki marakta khut thoknabada miyoi ani sikhiba amasung tha sigi tang 12 da Kangpokpi district ki gamgi faida miyoi ama nongmaina kaplambagi thaudokpu yaningdaba phongdoktuna ngarang numidang dagi hauduna Kangpokpi district ta pung kunmari total shutdown lauthokhibani. Total shutdown asina maram oiduna district asigi manungda laiba maru oiba kaithel sing thong lonaki. Lalol ittiki thabak thorom singnasu lepkhibaga loinana district asi fauduna passenger puba amasung lanai gari sing senakidi. Kangpokpi district headquarters sauna district asigi maru oiba mafam singda miyamna lambi thingduna shutdown asibu shagwatki. Hauzik fawig oina shutdown asigi manungda pamdaba thodok sing thokpagi paw leite. Amoromda security force nasu pamdaba thodok sing thoktanaba oiriba fibam sing mikup nahum singna senaduna leiri. Amoromda total shutdown asi lauthokladuna ngarang COTU na thokiba serol amada Lok Sabha election listing ani kunmari gi mangoinana lamdam asigi mafam kayada khulai paiba singi marakta nungmai kapnabagi thodok thoktuna misi mina yawbubu akanma moongda yaningdaba phongdokibani.